ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏ ꯄꯥꯋꯔ ꯇꯥꯛꯁ ꯐꯣꯔꯁ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯛꯁꯄꯔꯠ ꯅꯟꯗꯟ ꯅꯤꯂꯀꯥꯅꯤꯅ ꯂꯨꯆꯤꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯗꯣꯛꯅꯕ ꯁꯛꯅꯥꯏꯔꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯛꯁꯄꯔꯠ ꯅꯟꯗꯟ ꯅꯤꯂꯦꯀꯥꯅꯤ ꯂꯨꯆꯤꯡꯕ ꯍꯥꯏ ꯄꯥꯋꯔ ꯇꯥꯛꯁ ꯐꯣꯔꯁ ꯑꯃ ꯁꯦꯝꯂꯒꯅꯤ꯫ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯁꯤꯟꯕꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ꯫ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯤꯈꯠꯂꯛꯄ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯧꯈꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯗꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯃꯤꯌꯥꯝꯗ ꯊꯥꯖꯍꯟꯕ, ꯃꯅꯨꯡ ꯃꯄꯥꯜ ꯐꯥꯎꯕ ꯎꯍꯟꯕ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯄꯔꯥ ꯇꯝꯕꯤꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠꯁꯤꯡ ꯍꯥꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯂꯣ ꯑꯃ ꯁꯦꯝꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯟꯗꯟ ꯅꯤꯂꯦꯀꯥꯅꯤꯅ ꯂꯨꯆꯤꯡꯕ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯗ ISROꯒꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟ S. ꯁꯣꯝꯅꯥꯊ, IB ꯗꯤꯔꯦꯛꯇꯔꯒꯤ ꯍꯥꯟꯅꯒꯤ ꯗꯤꯔꯦꯛꯇꯔ ꯇꯄꯟ ꯗꯦꯀꯥ, IIT ꯆꯦꯟꯅꯥꯏꯒꯤ ꯗꯤꯔꯦꯛꯇꯔ V. ꯀꯃꯥꯀꯣꯇꯤ, ꯍꯥꯟꯅꯒꯤ ꯏꯖꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤꯇꯥ ꯀꯔꯋꯜ ꯑꯃꯗꯤ ꯂꯣꯖꯤꯁꯇꯤꯛꯁ ꯑꯦꯛꯁꯄꯔꯠ ꯑꯃ꯭ꯔꯤꯠ ꯂꯥꯜ ꯃꯤꯅꯥꯅꯆꯤꯡꯕꯁꯨ ꯌꯥꯎꯔꯤ꯫ फ्रेंड्स, विद्यार्थियों के भविष्य के लिए भारत सरकार लगातार अनेकविध कदम उठा रही है। जिन लोगों ने विद्यार्थियों के भविष्य के साथ खिलवाड़ किया, वे जेलों में सड़ रहे हैं। हमने फास्ट ट्रैक कोर्ट बना चुके हैं। हम कल पार्लियामेंट के अंदर भी कठोर कानूनों के प्रावधान के साथ नया कानून बनाने की दिशा में भी आगे बढ़ रहे हैं। लेकिन हमें भविष्य के लिए सोचना है। हमारी परीक्षा पद्धति विश्वस्त हो, हमारी परीक्षा पद्धति ट्रांसपेरेंट हो, हमारी परीक्षा पद्धति में सबसे ज्यादा टेक्नोलॉजी का उपयोग हो। इन सारी बातों को ध्यान में रखते हुए विश्व प्रसिद्ध टेक्नोलॉजी एक्सपर्ट श्रीमान नंदन निलेकनी जी के नेतृत्व में एक हाई पावर टास्क फोर्स बनाने का निर्णय किया है, जो एग्जामिनेशन रिफॉर्म की तरफ फोकस करेगा और जल्द से जल्द आने वाली परीक्षाओं की विश्वसनीयता को सुनिश्चित करने का काम इसके रिपोर्ट के आधार पर कर दिया जाएगा।